Nahanawagtada crime story Manipurna dombu taran nokchari. Nahak thenglaba numidangi matamda natomta halakpa nupi macha amani haina khalo. Nahakna yumda halakpada nahakpu kanagumba amana thang thillaba matamduda nahakna kanbinaba kholau lawarbasu kanamatana mating pangdraba yumthangnabana kaisu hangdraba matamda nahak kari phawgana. Masi asengbamak thokiba Kitty Genovese kauba chahi 19 suraba nupi macha amagi warini. Queens 13 March 1964 Numitse Kitty mahaki bar manager ki thaba dolorba matungda mayumda halaki matomta halaki mahakna thawliba car adu khamduna mahakna mayum tamna changapa matamdudani traffic light laiba mafamdudagi mahaki asengba tanjanga iduna mostly kauba napa amana mahakpu tanalakli haibase mahakti khanjawa natte mostly na inarlaba matung mahaki maninglomdagi thangna hanjin thilaki matamdo pung 2 makhai tare Ichi lamba hingdo Kitty kanbina ba kholaudana pungning nilhanki mahaki kholauda yumthangnaba kaya mikap thonaraki mahaki yumthangnaba Robert Moser ko amanati hapu thado uni nupi masado bu thado uni haina lauraki kholau sita bada Kitty bu hatna bohna ba mostly di chenkre Kitty na wana hona duna upsit na situna mayungi maning thangba saruk amada lotna ba changjarami matang sida miyamna di Kitty ase hinglani haina khanjaki adubu wari ase happy ending gi wari di oidre mina tara ki matung mostly amu halaki matam sida di Kitty bu kanbina ba kana amata leramdre Kitty bu ko thiduna makha tabe te amuk chathaki amuk handuna Kitty bu thang hanjin thillaba matungda mahak porip ka wiki yarom ba paisa khara dusu mahak na lowiki matam sida di Kitty na masabu kanjana bo hanaram ba punama ado aremata taki matam du da yungthang na bada leibi Sofia Ferrar ko amana Kitty bu kanbina ba khonjel kaya am lawrami mahak na mating pangna ba laliba do matam du khara thengkhre hospital gi lambi da ambulance manung du da Kitty ge ro ba sor honkre asong na yumthang na ba kaya lairabasu kanbina ba kana tholak tabadagi Kitty gi punsi pi khamnaki police ki investigation hobo no nini gi matung Kitty bu haliba mostly atopo crime ama ge su chenaram bagi phaki wahang hangba matamda mahakna thadok amlaba matung amuk hanna lagliba do mahakna tawramba thabak ado losinaba lakhibani haina phongdoraki crime do tawraba chayol ani gi matung The New York Times na 37 who saw the murder did not call the police haiba article ama phonglaki article asina yumthangnaba kaya una mateng amata pangkhide haina phona hairaki matang sidani bystander effect usilaki base theory asina haibase emergency gi matamda mana tawjani aidi yaudраga lore haina thaidoknabana yami haibasini mata asida thaidoknaba honabada Carl Roscoe ba yumthangnaba amana aidi kimandadigi wangangba phawa thokide police call to ngamkhide haina phongdoraki case asida mahak yakshinba pamde haiba wafam phawa phongdoraki mata asida di kanana sumlibano kanana lalibano haibado kanamta khangba gamnadre matang sida Kitty gi wari sina hainunglibase kanagumba manna khudong thiraba matamda tholoktuna mating pangba kholau lauba haibase yamna maru oi haibasini Kitty gi crime sina maram oiraga US ki emergency service 911 haudorakna ba maichuki masina wahai amana kholau mana mioi kaya gi mating pangba ngamgani haiba wakhalon se pokhalaki thagachari matungdu sumyam gi loksing oigada ba wari amamu pudana lakjage